Speaker Y or RD and Peer T.S. Biswajit, Education Minister S. Rajan, Travel and Hill Affairs Minister Bongjagin Walte, Agriculture Minister Olukhoi, Chief Secretary DGP Amadi, Makok Thongba officials sing na taram na okay. Now na Governor Oina Wasak Lorogadaba Laga Nation Bo, CO, Tarasuba IRB, CO na Lusingba, Mangasuba IRB, Taruk Suba MR Amadi, Ahanba MR gi Apunba, Kangbu Amana, Guard of Honor Piduna Ikai Kumnaki. Manipur gi Anova Governor Oina Wasak Lorogadaba Laga Nation Asi, RSS ki Prasarak Ama Oirambagi Matakta, Tamil Nadu BJP Unit ki General Secretary Amasung, BJP gi National gi Thakta Secretary Amadi, Vice President Pauwa Oiramki. Masigi Sumatakta Madhya Pradesh ki Rajya Sabha gi Member Pauwa Oiramkiwa Tamil Nadu gi BJP Lusingba Governor Oina Wasak Logadoribani. Malem gi ani suba lanjau da Bharat ki ngamkhai manungda khwaidi hana Bharat ki machu ahum gi firal yungduna pahen ki mafam oiriba Moirang da leiriba Indian National Army INA complex amadi Olympian Fog ani semgat nabagi damakta Chief Minister N Pirena share loduna ngasi CM Secretariat ta Manipur lenga ki mari leinaba MLA Minister amadi official single loina review meeting pangthokri ngasigi review meeting aduda maru oina INA complex amadi Olympian Park asi mapung fana semgat nabagi thabak paikhat nanabagi damakta Manipur Police Housing Corporation gi mari leinaba engineer sing amadi architect sing su saruk yaduna yamna kupna khananai nakhi. Manipur gi lomi sing na thengnariba har phangdagi awaba sing kohalagani haina Parliamentary Standing Committee Chemical and Fertilizers ki chairperson Rajya Sabha ki MP Kani Mohi Karunanidhi na phongdokre. Mahana Makata Duna Manipur da Hojik Lomi Sing na har phangdabagi report phangle Lomi Sing ga su unare Lomi Sing na har phangdabana pothok pangamlaroidra wari basing matang da har phangana ba center lengak na sillagani state lengak na su Lomi Sing yenglaga thabak ningthina pangthok na matawbiu wafam asi Imphal duna mitnini khongjat tangarang Imphal da lakhiba member 13 na saba parliamentary Timgi Lusingwi Rajya Sabha ki MP amadi Committee on Fertilizer and Chemical ki chairperson Karunanidhi na ngasi Imphal ki tail pata laiba sipet yengsinba lakpada pawmishing na phondokhibani. Chairperson asina makha tardun haikibada Manipur da har phangdabagi report media gi report singdagi khangle hiram asigi matangda center na har phanghanana ba hotnari. Manipur government na su lomi singda har yanthokpada bong tana thabak Tawbina Phongdoki, Mahaki Gongsat Asida, Lok Sabha Amari Rajya Sabha ki MP Singh, IS officer Ahum, Fertilizer Company ki official Singh su Loinaraki Haidi. Kakching Assembly Constituency ki MLA Mayang Lambam Rameshwar na ngasi Mahak Mapok numit ka mari lainana Kakching Municipal Council ki manungda laiba masagi sahi marifu suraba ahal singda kudol pot piduna yai pamangol nijabagi thoram amangasi Kakching Sumak Laikai da laiba Janaram Hall da pangthokre Kakching Lamdam gi oina khwaidai ahal oiraba masagi sahi chamaga ani suraba Kakching Paji Laikai dagi Mayang Lambam Umor Singh yauna Punna ahal nupa nupi chamri kontrada kudol posing piduna yai pamangol nijbagi thoram aduda Kakching SC MLA Mayang Lambam Rameshwar na mahaki loinabi Mayang Lambam Nungsi Elias Tailia BJP Kakching Mandal ki President SS Syamjai BJP Manipur Pradesh ki Hanagi Vice President Thokchom Jadumani amadi BJP Kakching Mandal ki Vice President KSH Naran Singh na akhanaba mitung sing oina saruk yaki thoram aduga mari leinana MLA Mayang Lambam Rameshwar na phongdok kibada aigi ima ipa haibasi yamna maru oibani ahal laman sing asina maram oirga aikoina ngasi tabengpan asida laktuna ishorna pirakpa sintha kaya pakthokpa ngamlibani ahal laman sing asina takpi tambirakpa sing ngasi aikoina amuk aikoi isa isu singda takpi tambiduna chaukhatpa nungaiba amadi nuksinaba samaj ama ohangadoribani haiki pokmiba ima amadi ipanga maram oirga ngasi ai sansar sida lakpadagi aina tawriba aina oiriba aina ngasi phangliba pham punamaksi ngamjabani haibsi lairiba Kakching kendra ki da natana Manipur gi praja khudingmana
ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯟꯗꯝ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯇꯧꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯑꯃꯨꯛ ꯇꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯅꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ Manipur hauki pung kun marida mioi chahung marifu nauna covid positive oiba thengnakre mioi marina lekidre pung kun mari asida state asida mioi lising ohunga chani sumna taruk test tawki hojik state asida apunba covid 19 confirm case masing lak ama lising trani thoi chahum yakhai manga sukre lekidabagi masingna lising amaga chatet humbu taret yaure covid laichat hobadi ngasi fawda apunba mioi lak tarama thoi lising marifudra manga supna kulum doi test tawkre Kaching district ta hawk pung kun mari da mioi humpumari test tawada mioi ahum khak covid positive oikhi mioi adu langa ki testing center da kuntaret jiban hospital da kulumdoi amadi ima hospital da taramari test tawkhibani maduda mioi amana langa ki testing center da amadi anina ima hospital da covid positive oiba thengnakhibani COVID-19 pandemic asina malang mioi koti kunmathoi lak nifuapan lising kontrom doi samanga marifu positive ohenkre positive oiraba mioi sing sigi manungda mioi lak nifu mari lising marifu samanga kurum doina laikhidre narambadi phakibana mioi koti 38 lak kuni thoi lising yankhai ni thoi samaga marfudrani pandemic asida positive case khwaidi wangba leibak na USS na oiri leibak sida mioi koti ahum lak tara Lak marfudra mathoi lising yankhai teret chani nifumapan positive ohenkre mathang ani subana mioi koti ahum lak kun manga lising yankhai nipan sama kontra positive oiduna Indian ori aduga positive case koti ani lak teruk lising nifu manga sama kontaret thengaduna Brazil na ahum suba positive case masing yamba lebak oiri India gi oinadi mioi lak humpumari lising kontra teret chatruk marifu positive oiduna Maharashtra na ahanba case La kuntra nipan lising marifu humdoi chamari kumapan thengaduna Kerala na ani subada amadi case la kumapan lising nipu nithoi chani yankhai thengaduna Karnataka na ahum subada leiri Manipur Legislative Assembly gi hanagi Deputy Speaker oiramba MK Presho Simre gi imung manungna BJP 45 jingai mandal gi thawmi singa pullaga halang atu tang yauna halang khulda chatuna khuldugi makok Ungmaling Huiling COVID Relief Committee ki convener Sinalong Katam Naulong Atu Tang Committee ki chairman amadi Pastor Reverend Eferen Saija unaduna relief ki polam sing khusin nakre Hariba relief ki polam sing aduda sing alu thum tilho amadi hand sanitizer sing yauri Tim maduna COVID laichatna maram oiraga quarantine da lairiba sing anaba sing thuna phagatnaba isor da thawni jabaga loinana yaipa paujel su pikhi maduda khulgi authorities singna MK Presho amadi mahaka thabak tawminariba singbu thagatpaga loinana isorna thawjan binabasu haijaki Nixingba yabadi district administration na nongma khakta da mioi nifu mari COVID positive oiba thengnabadagi halang village asi containment zone oina lauthoktuna thasigi taratokdagi hauraga ngasi fawba complete lockdown tawduna lakhibani lockdown asi leibana khunja sing nongmoda changdraba yadraba hingbada changpolam singi awatpa mayoknabadagi yamna wana khanglakhibani Khambuk Assembly Constituency gi oina Lamding High Secondary School da Hanglamba Community Home Isolation Center adunga sidagi chalaiba lochilaga laingakna hangliba Wangjing Kodom Pokpi Community Quarantine Center da oina Hongjin Khri COVID-19 gi ani suwa web asi hantharakpadagi center asi chalaiba loshinbani hari ngasi lamding gi CSIC da Khambo SG MLA Okram Surja Kumar yauna pangthokpa center chalaiba loshinbagi achamba thorom aduda MLA na center asi chalaiba da akiba kaya tung oiramlaga volunteer oina mateng pangbirakhiba amadi atai doctor nurse official pumnapu tawmibot khangba othi MLA na hai laibak phabadagi hojik COVID-19 gi ani suwa web asi nemthakre masina
Maram oirga khambok asigi oina hangliba CHIC asi dasu COVID-19 positive oiba amata hojik leitabadagi kodom pokpida oina hongjinaba center asigi volunteer singna warep lojabani center asi chahi asigi haukiba me mapalda COVID-19 gi anisu web yamna kankhalakpa matam adudagi salaiba horkibani center asidagi hojik phawda punna inmate chatret kanipuma thoi mai pakna isolation tau hankre haiki center asigi compound da hojiliba napi singna amadi pata haudi chairiba khara asisu volunteers singna sengdokani haina takpirakpa asisu MLA gi maike dagi volunteers singbu thagatpa pongdor tari tungdasu aikhoi mayam punna honaminaduna laichat asi maithiba piminasi MLA ama oina miyam gi pangba yaba mateng pangani haiki mayam sina koi hona biraga hujik thokta community home isolation center si tarik mapan tha manga 2021 dagi horopani aduga hujik thokta laikriba total inmates sina 741 lairiba volunteer oina laiba aduga attendant oina marak si laira mana 21 aduga volunteer mayam sing yaroga nurse ani aduga doctor sing mayam torga volunteer mayam sing torga masi panaraga lakune aduga hujikse laibak phaba haigadra kitang covid wave si kitang handar pasina patient laibusu handar pa aduga koi kendra gi oina laibasi ngasigi pawgi kaino sida tanja lawjaraga kendra gi oina kamu kendra gi oina tabusi kodom pokpi da oina koi government na chalai riba haibtare masida oina shift tawani COVID-19 positive oibadagi hojik Jenims Hospital gi ICU da layengduna leiriba Wagjing Hodamba maning lekai dagi Thokchom ibom sada punna hingminasi group PSG na sel oina lupalisung tarani thoi matiang pangduna yung asigi awabada saruk yakre punna hingminasi group na Wagjing Tentha AC asigi manungda henna awa ana taraba mioi kayada amadi PSG asigi group ki members sing na awa ana tarakpada mateng kaya pangdun lakpagi makha chatharak oina ngasi Jenims Hospital gi ICU da layengduna leiba Thokchom ibom sagi loinabi Thokchom ongbi Santepla Devi da PSG na tengbang asi pangkhibani haina group asigi general secretary SJ Devana phongdrokli Khambok Development and Students Union KDASU Khambok lingkhat khibagi taruk lak suba pok nabet ki palan thoram ama union asina sinduna ngarang Khambok part 3 kunau lekai community hall da pangtokre thoram adu da Khambok jila parishad ki member KS Rajmohan Khambok part 3 GP ki pradhan nominee M Manglemjau Laisram Jarma senior teacher amasung TH Ibomcha founder KIM Educational Society Khambok na mathang sina athoiba mitung thoram mapu amachung akhanaba mitung oina saruk yaki thoram gi saruk ama oina KDASU na sahi khuding gi piba right of Khambok haiba manasu khungang asigi khangatlaba thoidok hendokpa me ahumda khudol tamkhi loinana thoram gi athoiba mitungna KDASU gi nauna puthokpa logo amasu khudol miyamda tamkhi Thawal district ki Yaripok Kekru Khulda Lairiba Gwarok Lai Kurumpham Gi Pesi Moirangda Uwa Kokthok Singlaiba Kothokpa Amadi Mari Lainaba Singna Sengdor Kadabani Haina Kekru Khulda Lairiba Clubs Organization Maira Paibi Lup Singna Phongdrokli Kekru Ideal Progressive Committee Kekru EID Club Kekru Development Youth Club Kekru Apun Maira Paibi Mathak Amasung Kekru Makha Apun Maira Paibi Apun Mifam Amma Ngarang Nungthil Kekru Laimang Community Hall da Pangthokkiba Mifamna Gwarok Mahadeva Lamkhai Manungda Kanaguma Mioi Khrana JCB Sinnaduna Khunja Singna Matam Kayagi Mamangdagi Umang Yokhatuna Ngak Chenjariba Laigi Kha Thangba Pesi Moirang Haina Khangnaba Mafamda Lambi Maya Nakna Laipak Kothok Lamle Masi Kanana Kari Maramgidamak Ishor gi Mafam Kaihannaba Sillibano Athuba Matamda Sengdok Pirau Loinana Kanagumba Lanai Natraga Authority Amatana Karigumba Amata Mafam Asi Sinnaba Yaroi Haiba Warep Sing Loki Hari Kekru Ideal Progressive Committee KIPC ki Secretary Laisram Somarendro na Haikibada Pesi Moirang Hairiba Mafam Asi Thainadagi Layo Kraba Ipa Ipu
सिंगना ngak senduna thamlamba senglaba laifamlen asiga sagonaduna laklaba ofamni maram aduna kanana karigidamak mafam asibu uwa kaya yanthatuna manghalibano amadi laiba kothok libano haibadu athu matamda sengdorokadabani karigumba athuba matamda sengdoroktaba tarbadi makal makha kayagi khongjang changsin haina phongdorokli India की मफम खरददी हौजिक असी कोविड-19 लाइचत की अनि सुबा वेब की मायाई चलकप ओइरी हाइना यूनियन हेल्थ मिनिस्ट्री ना थादुरक चेरोल द हाइरी यूनियन हेल्थ सेक्रेटरी राजेश भूषण ना हाइकी बदा अनि सुबा वेब हौजिक चु पुंगलोय लोइद्रिंगै सिदा कुमहै मयाम अमसु था अमा अनि द लाकली यामना सेक्शनिंगै ओइरी केरला दा अनौबा रिपोर्ट लिसिंग कुंट्रा लाकी हौखिबा थांगदा स्टेट अदुगी सहीगी कुमहै ओनम पांथोखिबनी अहोखिब नमित कुनमरीनिगी मनुंगदा इंडियादा अनौब केस लिसिंग निफु तरुक लाखिबगी मनुंगदा केरलादगी चाद यांकनिपान ओइखी कोरोना वायरस न ख्वाइदगी सोलबा स्टेट अनि केरला अमसु महाराष्ट्र की सेक्रेटरी सिंगा लोइनना यूनियन हेल्थ सेक्रेटरी भूषण नंगसी उन्नदुना खनगनी हाइखी उत्तर प्रदेश की अग्राद हु चेलब युथकलुबदगी मेय तरा सिरे थौदो अदुगा मरी लेनना पुलिसमैन मापन सस्पेंड तौक्रे लोइनना पुलिस ऑफिशियल सिंगना फोंदोखी अग्रागी एडिशनल डायरेक्टर जनरल ऑफ पुलिस राजीव कृष्णना हाई मिसी अदुगी मतांगदा कुपना थिजिन होमजिली सस्पेंड तौक्रबसिंग अदुगी मनुंगदा स्टेशन हाउस ऑफिसर एसएसओ अहुम अमसुंग कांस्टेबल तरुकनी राजीव कृष्णना मखाताना हाइकिबदा यूसिंग अदुदा मिथाइल अल्कोहल यावी हाइना फोरेंसिक साइंस लैबोरेटरी ना कंफर्म तौरे हु चेनब यू थकलुरुबदगी सीख्रब मियोसिंग अदु दियोरिया विलेज दगी मरी घर की जहान विलेज दगी अनि अमदी कौलारा कलन अमसुंग बारकुला विलेज दगी मियोय मरीनी हाइरी इंडिया की रैंक टेनिस प्लेयर वर्ल्ड नंबर 239 प्रजनेश गणेश्वरन यूएस ओपन क्वालिफायर्स द कनाडा की ब्राइडन स्नेरोबु तरुक मरी तरेत तरुकता स्ट्रेट माइथीब पीदुना सेकेंड राउंड चंगमंगमख्रे प्रजनेश न मथंग राउंड द अमेरिका की क्रिस्टोफर यूबैंक्स का थेंगनरगनी हौजिक हौजिक जापान की टोक्यो द चथरिबा टोक्यो पैरालंपिक्स 2020 द इंडिया की टेबल टेनिस सानरोय भाविन बेन पटेल ना ग्रेट ब्रिटेन की मेगन स्लेकेटन बु ngasi sanakiba table tennis 4 category gi women's singles da ahum amada maithiba piduna knockout stage yobungam khre amaromda Paralympic Games asida saruk yariba atopa lebak amagi sanaroi ama COVID-19 gi symptoms sing leibadagi hospitalized tawkhre hari aroibada maroipa amuhanna Manipur gi 33 suba governor oina wasak lawragadaba La Ganeshan ngasi phal da thunglakre कच्चिंग म्युनिसिपल काउंसिल की मनुंग लैबा मसागी सही मरफू सुरब अहल सिंगदा कुदोल पोट पीदुना याइफमंगोल निजबगी थरम अमंगसी दा मणिपुर दा नौना कोविड-19 पॉजिटिव ओइबा मियोय चहुम मरफू थेंगना लोइनना लमदिंग हायर सेकेंडरी स्कूल दा हांगलंबा कम्युनिटी होम आइसोलेशन सेंटर वाटिन सेंटर दा ngasiदगी होंजिनख्रे ngasiगी दमक्तदी खाइपुनापु अमुक हना खुरमजरी